Pambaina Luchingba United National Liberation Front UNLF ki maru oiba miyoi ahom National Investigation Agency NIA na ngarang faduna Manipur gi mapanda pukiba adu Manipur government ta karigumba amata khanghal lamba leiti haina Manipur gi Chief Minister 𝗣𝗡𝗘𝗓𝗓 na phongdokre wafma singa se ayuk Imphal East District ki nomaising da nauna Sabah State Institute of Hotel Management sangaraba matungda mafamadu da paumi singna hangba wahang amagi paukum oina piram kibani Chief Minister 𝗣𝗡𝗓𝗓 na makatana paumi singda phongdok lamba wafamda UNLF ki miyoi ahum fakriba asigi chapchaba maram karigino haiba government asina khangba ngamdri UNLF Pambai Group asi peace talk ta leibani matau karamna thodok asi thokibano haibadu kanna thizili peace talk asi yamna wana purakibani karigumba kanagumba peace talk leiba sing Faba pungadaba leiragadi Chief Minister Masada Pau Piramgadabani haina Central Leaders Singda Wafam Thamgre Mara Leiramlagasu Hana Pau Piram Pham Thoi Mara Leiramdragadi Thadoknaba Honabiu Mara Leiramlagana Icha Oigera Micha Oigera Lokotpam Thopa Thavak Lokotpada Kari Sukai de Haiki Panbayai Madudi ngarang UNLF Pambai gi Chief of Army Thoksom Thoiba Elias Sidaba Mapu Intelligence Wing ki Chief Ingba Amadi Kadra Amaga Punnamiyoi ahum National Investigation Agency NIA na fadana pukibani. Aduga karino ibu kanar kata usi, barang lemba, oh kau dulu kugairan bar kayak gini, itu su karino kata pion, kan honori, atau tadi makata anak tadi kau gunu, kau betul ada su, kau gaya ada su ikut nani, macam pion kan mau kali kau gunu dah hari ini, kau tahu sih hari ini diri, mau hari besok kita cek barang karino hari besok, kau besok kamu ngambil, adu mau dah hari besok outside area ta kalkata gumbada port khara channel ba leibai ni hai how far it kare ko not but aduga state ki manung gi oiba port dai moida thamkan nai centralization dai thamgre makha ta bada sigi leiba port su marare amka dai adu no bona bio aduga hoi marare amka dai ko hangge ko marare amka dai misa oigra madu marare amka dai madu adu krisofshi fazna school gi Karena manusia, aku kata ini makata awak lakukan bersendiri, aku ini government ki, government, government ini, aku ini kuatanya berapa tu, berapa